Kuki zone khundaba mafamsingda security force na attack tawba haibasi sugi ground rule thugaibani haina Kuki Inpi na phongdokre. Santi puraknaba wakhalonda Union Home Minister ge Thaurang Makada Advisor North East haptuna KNO amasung UPF ka kumja 2008 ta suspension of operation su nakal ahumgi marakta sign tawnaki masida constitutional framework ki manungda amicable oiba settlement ama puraknaba Manipur lenga na thodang lawgadabani adubu sugi ground rule thugaiduna Manipur lenga na mamang sahi gi 2024 gi January thada NBRN na lusingba cabinet na nakal ahumgi marakta chanariba suspension of operation su dagi toki amadi Kuki zone khundariba mafamsingda security force na attack tawba haibasi sugi ground rule thugaibani haina Kuki Inpi Manipur kimna Chief Minister Nongthomam Bireda marakaya siragli Kuki Inpi Manipur gi Information and Publicity Secretary Janghaulun Haukimna thadrokpa zerolamana hai Chief Minister N Birena hingsa gi thodo wathok sing thohandanaba honabagi mahut maitai radical singna lusingba state force sing thajinduna Kuki zone khundariba khul singda attack kaya sathale Beri district ki mitai khul singa thangdana lairiba Kuki zo khul singda makha tana leptana state force na landari Manipur Santi hanjilangna bu Kuki zo MLA singa mari wari sanare haina Chief Minister N Birena phongdokpa leirabasu Chief Minister na Kuki zo MLA taraga wari sanaba leite subnagi MLA amani khaka wari sananaba honai masimagna peace mission fail loibani Manipur da kanglup anige marakta irang thohanbadagi hingsa gi thodok sing thohandanaba haiduna Kuki zo amasung maitai community na khundaba mafam singi tainabada buffer zone thambani laibak thibudi Chief Minister Nongthomam Birena haukiba sahi gi December 19 CRPF ki IG amasung DGP da akanba instruction piduna buffer zone ama oiriba Kangpokpi district ki Saibol khulda trup sing thamjilakibani asigumba N Birena mahaki wakhalon manaba ethnocentric oiba maitai radical singa kusamnaduna Kuki zo singi mathakta leptana attack sathari amoromda New Year numita Chief Minister N Birena Saibol da CRPF personnel singna Kuki zo nupi singda mathakta chathakiba action adu yaningde Chief Minister na puksel sengna wafam adu phongdokpa oirabadi karigi khudakta Saibol khulda Central Forcing Lokthoktabano hainasu Kuki Inpi Manipur na phongdoragle aikhoigi khunailon khangminase haiba paujel puba thoram pangthokre kanglai leisa phala sinduna haukiba chahi gi December 23 tagi hauduna thase gi tara phawba chathagadaba aikhoigi khunailon khangminase haiba paujel puba thoram gi saruk hamoina ngarangsu Ningomang Junior High School da pangthokre Imphal Dimapur lambida kotuna khudak economic blockade chathabagi thawong tawdanaba Foothill Naga Joint Action Committee amasung Naga People's Organization NPO gi maikaidagi akan mongda warning tawrakle Border amadi miyam ngak senabagi akanba thabak laukhatnaba governor na khangankre haidi miyam gi punsi amadi lanthung ngak senbaga loinana border area yauna security gi akanba thabak laukhatnaba governor Ajoy Kumar Balana Manipur gi DGP da pautak pikre Imphal gi Ras Bhavan da ngarang governor Ajoy Kumar Balana siar lauduna security gi mifam pangthoktuna state asida hojik oiriba security gi phibam gi matang da kupna khanakre army amadi paramilitary gi makok thongba officer sing sarugi aduna pangthokiba mifam aduda governor na hojik state asida oiriba law and order gi phibam kupna yengsenbaga loinana maru oina border area yauna state asigi tongan mafam singda security gi arrangement gi matang da su governor na kupna yengsenke governor Ajoy Kumar Balana Manipur gi DGP Rajib Singh da state asigi miyam gi lantung ngak senbagi akanba thabak sing lokhanaba pautak pike meeting adu sarugi akeba army amadi paramilitary gi makok thongba officer sing da su state asigi law and order ngak gi thabak sing administration ga khusamnaraga thabak tawnaba su khangan ke